Manipur Top Channel की माइकैदगी मरुएबी इ पाउसिंग मियामदा थमजगी हानबदा कोकी ताबा मफम सिंग टोटल शटडाउन सतखिबदगी स्टेट असदगी मपालमदा सकदवा पैसेंजर पुबा मदि पोचै पुबा गाड़ी सिंग सतपदा खुदोंग सादबा चाउना मायुनरी मियामगी यैफनबा पैखलकबा थौरांगबु थौय उसितबा मवोंगदा स्टेट असि फाउदना चलिबा नेशन की प्रॉपर्टी ओरिबा National Highway sing yaona maru oiba lambi sing na miyamna ningthina satok sin yanaba pekhalakpa khongthangda ayet apan pirubadagi security force na lokhalakpa thabakta miyoi ama laikidaba madi miyoi khara aso apan yaukibadu bu yaningdi haiduna Kuki gi civil society organization CSO sing amadi mairoi loop sing na matam kaktana total shutdown gi khongjana sing hawkhre Susampur Kangpokpi Tengnopal yauna Kuki sing na khundaba sterasi gi mafam singda sathariba matam kaktaba total shutdown na maram hoiduna sterasi sidagi mapalam na sakadaba passenger puba madi pochai puba gari sing satphamda khudong sadaba sauna mayunari masigi mathakta Kuki sing na khundaba mafam singda miyamna satok sin tawbada achauba apan ba moiri matam kaktaba shutdown na maram hoiduna Kuki sing na khundaba mafam singda mahisang sing thongno nakhi Kaithel kana kidi lambi da gari satpigi sangyam hantaki maru oina ngarang Kuki sing na Kangpokpi district sanction kiba khongjang da lambi da nungjaw sing yauna uwa kya paisinduna lambi satpada athingba pikhiba duna maram oiraga ngasi su makhata na national highway anida sadok sin tawbada sauna kudong sadaba mayunari adomoina matam kaktaba shutdown gi khongjang sangsiliba sida haujuk phawbi oina pamdaba thaudok sing thokpagi pawti leithri security force ki maikedegi su pamdaba thaudok sing thoktana ba akanba section thorang lakhali nakala maromda shutdown sida ITLF KSO General Headquarter Kotu HAS ZSP GSO Susampur amasum MSO Susampur gi maikhaidagi su shutdown si support kani haina toan thadorak pachirol sing da phungdorakli loidana Susampur district su total shutdown gi khongjang sanction bawkhre amaromdana security force na mafam kya coming operation sathaduna khusukhlai kya fagatkhri Security Force ki kangbuna Manipur gi singamasum tamgi tuan mafam ke mangada haibadi Imphal West ki Sakmaijin Hangul Urkhul district ki Thawai Kuki village Ziribam district ki Vidyanagar Khul Imphal East district ki Singai Singamari Tengnopal district ki Senamda coming operation sathabada khulai kya fakat pangamle haina police ki paunu haidi pausin hai ngarang Imphal West district ki Hianglam police station ki manung sana Sakmaijin Hangul da operation sathabada khulai kya fakat pangamle Pagalaba khulai singaduri ahangba magazine ga loinana SMG carbine ama single ball action rifle ama .303 modified rifle ama local made single barrel ama .22 rifle ama revolver cartridge box containing taragani thoi live round manga .36 Indian made hand grenade ama walkie talkie wireless set ama Chinese hand grenade ama MK ani grenade ama amasum tuf launching IA taragamari Tear smoke shell ama 38mm cartridge anti-riot rubber bullet ama smoke shell silly ama extension normal ama bulletproof helmet ani seng bag tara cotton coat mix color red and white mariam amuba masugi polythene khara fogat pangamle hari amarom langarang urkhul district ki litan police station ki manung sana thawai Kuki village thihumi ki thabak sathavada 81mm gi country made Pompeii motor ani 51mm country made Pompeii gun ani country motor bomb mapanamasum insert empty case tare SLR empty case ani SBBL empty case amasum cortex where 8M1 amasum baufeng set unserviceable Thawai Kuki village ki mafam singyang marisation nanaba telescopic sight amasu fogatpangam ki amaram nangarang Ziribam district ki Vidyanagar sathakhiba operation na su khulai kya fogatpa ngamle hari phagalaba khulai singa duri 12 bore pump action shotgun ama 12 bore SBBL 132 12 bore live cartridge taragani thoi 7.62 round ani barrel cleaning rod ama amasum monocular kunga taret BP jacket ama BP plate ahum helmet ahum jungle boot manga handset baufeng ahum amadi flak kaloinana handset charger ama fogat pangamle hari amarom nangarang Imphal East district ki singai sing satakhiba operation su insert rifle magazine kunga taru 7.62mm ammunition manga .303 ammunition mari detonator yaudaba 32 HE hand grenade ama detonator fuse ama detonator ama RPG shell ama 2-inch motor shell taragama thoi plate yaudaba BP jacket mapan BP plate ama ammunition box ahum ne hari amarom nangarang Tengnopal district ki Tengnopal police station ki manung sanna senam da coming operation sathapa matamda khulai kya fogal hari khulai singaduri insert X caliber folding but kaloina ba magazine ama
magazine ga loinana carbine ama magazine ga loinana carbine ama magazine ga konana FGC 9mm rifle ani magazine ga loinana local made 9mm pistol mari long range improvised motor local made mari BP jacket ani hand grenade number 36 to Motorola RS10 9mm gi live round yankai gamari 5.56 mm inches live round tarakataru 7.62 mm AK live round kuntra 5.56 mm inches fire case ani 51 mm motor HE bomb ani ni hairin su paus to phongtokli amaromdana Kuki Militant singna CRPF to numai kapsilakhre Phagaksar ikai police station ki manung sana laiba turbung Gobinpur laiba G71 battalion CRPF tanga numidang pung taramathugi min yankairom tapa matamda Kuki Militant sana numai kapsin dun attack sa tharakre hadi pauksi isna phangma paugi matung ina turbung Gobinpur Christopher School laiba CRPF battalion da Kuki khulai paiba sina Kuki sina khundawa ti munjang amadi Lainom dagi nomai round kulom hena kapsilaktuna attack sa tharakibane hari Kuki Militants na nomai kapsilakpa adura nakal animakta numit kun hena khut hanaduna nomai kapna ki hari madura Kuki Militants na Pompeii Bomb ahom kapsilakpagi manungda ama Pokhai ki anina Pokhai ki di hari thaudo adur aso apana madi asiana yaukiba leiti hari Amaromdana bunker ani thukaikre Urkhul district ki Militant police station ki manungsana thawai Kuki village ta Kuki Militants na ain gi wangbada saramba bunker ani ngarang security force ki apun mati mamana thugaiduna mangan khriari Amaromdana More border town Kuki Jau council kaukiba total shutdown maram oiduna khuntak lansikre Indo-Myanmar border town more total shutdown sa thabokre Kuki Jau council na kaukiba shutdown na sina maram oiraga Indo-Myanmar town more khuntak lansibiga sa manakre lambi dami amata sa nakidi Kuki Jau council sa tharagli ba shutdown ki khongjang si thas ki ahanba numita Delhi the Ministry of Affairs na Manipur Santi hanjilang na ba kaukiba high level security meeting adu Union Home Minister Amit Shah na pikiba Directive singi manungda ahan boina Mars Mari digi Manipur gi highway amadi lami khudimak te community khudimak free oina satpa yana ba squad pi duna bus service ki khongthang ngarang bir tekendra international airport Imphal gi hawdok tuna Imphal su Champur amadi Imphal to Senapati bus service hawdok ki badubu yamna kan yaning da phongdok tuna more border town su total shutdown gi khongjang sangsingkhibani Ngarang miyo emat yaudna Susampur phawbu satuna mai pakna halakpaga loinana mitei ani yauna Senapati phawbu sakhiba bus service kangpokpi miyamna lambi thingmana maram oiraga kaithel manbidigi hena lansin mangamdana MST bus adu akai toi khra thoklaga Imphal tamna halakhibani Amit Shah gi yathang matung ina ngarang pangthokiba free movement gi ahanba lenga ki trial kangpokpi gi gangpi phai amadi kaithel manbida security force amadi Kuki gi masing yamlaba protester singa khut thokna ki badu Kuki Jau gi miyo ema leikidaba ga loinana miyo yankai yenbana asu apanangki thaudo adu yaning da phongdok tuna Kuki Jau council na Kuki taba mafam singna shutdown lauthokiba matung ina ngasi ayu angan madagi Denopal Morena singbara shutdown pangtokre Imphal amadi kaithel na singba thong amata hangna khidi Kuki nupa nupi kya tholaktuna lambi thingbagi khongjang sangsingki loinana lambi da phamjinduna leki pamdaba thaudok thoktana ba more police ki kangbuna akan mangak sinbagi thabak lokhat kheri Amaromdana Urkhul gi Poi village ta gari accident na miyoi mari siri taruk sukli Urkhul district ki Singai police station ki manungsana Poi village ki lambi da ngara nungthil pung taragani thoiga makhairom taba matamda Mahindra pickup gari ama lokhar on thabigi thaudok ta miyoi mari siri miyoi taruk na asu apanang hadi lebak thiba thaudo du gari asi control toba ngamdabadagi aruba lokta tasinkhibani gari edu da miyoi tara tongkhibagi manungda driver yauna passenger mari thaudok thophom da lekhidri Taruk amana asu apanangkhri laikhidraba miyoi mari Poi Baptist Church Women Society gi chairperson Martha Alungnau Church ki secretary Yuraisan Nirai amadi core member Visnau Rising amadi gari edu gi driver Majan Thai Malukso kawi hari aduga soklaba miyoi sing aduna Sangre Hau Satsang Sunrise sang Maluk Ngasanun Ronra Sihangam Bugli Kaisangmai Simra amadi Ngayai lay satsang kawi makoi taru umak manak nakpo hospital lo lekat nari hari thaudo odu gi pau manak nakpo da laiba Assam Rifles ki kangbuna phangbadegi khudakta thaudok thophom da sangsinuna asokpa miyoi taruk adu rescue tokhiduga asibak sang mari du lokha degi pukhalaki miyoi singkanbigi thaba asida head constable inspector general Assam Rifles sauna asabu thaudang lokhi hari Amaromdana khulngak pa phab yaw coming operation tawbu yaroi haina phumlau do wakat mi pham sa takri
ngasi Imphal West District ki manungsana phumlo apun manupi lup kameng mana ingkhol hairiba lekai sing asida leiriba tuan manupi lup sing punsinduna wakat mifam ama phumlo mamang lekai da leiba community hall da pangthokre wakat mifam adugi maru oiba panamdi India lenga ki divide and rule policy na Manipur gi apun wasaktam thugai bi yaroi khulnga ko phabi yaroi madi coming operation tawbi yaroi me ahum gi irang asida gi lanje naraktuna relief camp sing da leiriba sing magi horakpam leifamda hanjinna ba athu pat tawgadabani Manipur miyam nangliba awana sing asigi lenga na thokan mani state terrorism khudak lepu proxy war tawduna misa miyam hard kanu amadi miyoibi gi hingpham thokpa hak umat kanu human right violation tawbal lepu sini hansu paus ta pali amaramdana Fox ki president oine thawpura mati es manihar president famdagi thadokre Federation of Civil Society Organization Fox Manipur ki president oine thawpuriba TS Manihar Fox ki president famdagi ngasidagi pothajaraga hena masamana khuyek piduna press thokpa chirolamna khangalakri press thokpa chirolasina TS Manihar na Fox ki president famdagi topgi maramni haina khangalakli bidi ngarang Fox na sinduna peace rally santi ki pauzil pubu khongsat Imphal dagi sanapati phawu satkadaba khongsat adu panthung yopa ngamkidaba mati idea of Manipur ki wakhalon thajatuna Manipur khundari bi yolo furu khudingmak pu puna sakot minaba puna hingminaba haibigi wakhalonda mangjil thana thabak tawjariba TS Manihar Fox ki president ayakna peace rally asibu ayat apan piriba security force singa akan mamongda khatnaruba amadi rally adu thengjelakpagi khoirang khoisaunari ngai matamda social media khara thagalakpa post amada Manipur si maite amadi naga gi lamni haiduna asawun maram oiraga atopa yolo furup singi particularly hairoidaba amadi Maitai Pangal haina haihaudaban maram oiraga Maitai Pangal isilinaw singi maraktagi tungan nungaitabu wapam kaya thamlakona maram oiraga isana moral responsible lawjaraga ngasidagi Fox ki president gi phamdagi pathajaraga hedi Cyril Sinai adubu Fox ki president oibidagi pathajarabasu leiba ki thabak thoram sing maru oina peaceful coexistence among the ethnic community amadi Manipur santi purana thabak thoram khudingda angama mating panghigani hainasu Manihar masamangna khuyek piduna thadorakpa Cyril asida haidi Atopa pomna hayengdagi haugadoriba budget session na Manipur thokliba tungan issue kya house ta pukhalaba yari hayengdagi hauduna makhatana sathagadoriba India gi budget session na opposition party na Manipur nauna thulakliba irang yauna tungan issue kya house pukhalaba yari hayengdagi haugadoriba session sida Union Finance Minister Nirmala Sitharaman Manipur gi budget puthokloba yari tungan national media ra phongmu pawgi matung in hayengdagi makha sathaba haugadoriba budget session gi manungda center lenga ki maikaidigi demand for grant budget ki progress solution ba draft amendment bill pass tawba yauna Manipur gi budget ki matangda approval lauraba ya heri masiga loina Union Home Minister Amit Shah na Manipur president rule lakhokpada house ki ya lauraba ya heri panma ya bari sai sigi oina ahanba parliament ki budget session say sigi January contract mathuiri February taragomdai fawa pangthokibaga loinana budget session gi ani suba saruk hayengdi horaga mathang thagi mari fawa pangthokadabani hiramasi matangna akhang hai singna phongdorapagi matungina karigumba parliament Manipur gi budget pass tawkiba tarabadi state asigi assembly da MLA singna punna khanaduna loisangamagi award apa natragana ahen hendagi matangda khanaduna senba sai English singani ga kungamanga gi budget pass tawgodaba du oigadaba mandi hari Priyas NEET Biology Sangai Pro NTA NEET UG Biology admission hausari class 10 thakraba mahiroi singi damakta tha marigi foundation course amadi class 12 thakraba mahiroi singi damakta lakliba NTA NEET UG 2026 ki tha nipan ki target course pizari hairiba class singa simatic sani experience lairaba faculty singna takpigani akoina pizariba khudong saba singa du clear basic concepts easy memory tricks regular test series PYQ analysis mock test na singmani loinana matik sani equip oiraba smart classroom facility su pizari March ki tang 2 amadi April ki tang 3 dagi class mathang sina haujaragani thuna lakpiduna mingsan biu akupa modol gi damak Priyas NEET Biology Sangai Pro FCI rota lakpiduna amadi aikoi gi contact number 7005534385 natraga 7005376151 na pau phobiro Makasa tarak poina kangla paudi to papam Kuki singna CRPF the attack sa tarakre Fagak South Police Station ki manung sanba turbang Gobinpur da leiba Z71 Battalion CRPF the Kuki Militant sin attack sa tarakre Pausin hairi biding ngarang numidang pung 12 minute yang kairom tabada turbang Gobinpur gi Christopher School da leiba
G71 CRPF the Kuki khutlai paiba singna ti monjang village amadi lainom village rom dagi nungmai round kulun kunthra rom kapsilakibani ahan meda Kuki Militant sing aduna Pompeii Bomb ohum kapsilakpada ama Pokhai ki adubu makata nungmai round kas kapsilakibani haideni su paus ta pali loisilakpo ina topa pawamna Kuki singna India gi citizen natre khalawadi leibak si thadok laga sakhibana hena fagani Joy Kumar NPP Manipur State Unit ki President Y Joy Kumar Naikre Constitution piba fundamental right ki mayok lairiba Kuki furu ki miyoi singasi India gi citizen natri haina khalabadi laiba asi thadok laga sakhibana afabo igani wapam asi Union Home Minister Amit Shah na state free movement lehanabigi khangalakhiba garu iroinana ngarang Imphal gi Senapati tamna sakadaba MST gi bus ama Kuki singna athingba pirakhiba dugi matangda pangtopa pawgi mifmada mahakna phongdokhibani Naurem thong the Labour NPP Manipur State Unit ki office ta party is ki makok thong bulu singba kaya yauna pangpa pawgi mifamaduda Joy Kumar hai Union Home Minister na laupthoki pu wap mamabu Kuki furu ki miyoi singna thawai usitana laukibadu constitution ki mayukta lepa illegal oiba thawni Kuki singa si India ki citizen amani haina khalabadi Union Home Minister na laupthoki pu wap madu ikai kumna phamthokpani loinana makoina khundaba mafamda India gi constitution satnabada apan mapi roidabni constitution India gi mepung khudimak fundamental right phongan gadabani haiba wapamasi mayek singna yauri loinana constitution article 19 clause d gi makhata levas gi miyamna satningba mafamda ayet apan amata yauduna satpi ayaba piribani hairiba article sigi makhara Union Home Minister na lauthorakhiba free movement gi wapamadu Kuki sing India gi citizen amani khaina khalabadi yapam thokpani haiba wapam thamki garigumba makhoi singasi India gi miyoi amani haina khanma ngamdrabadi leiba asi thadoktuna makhoi gi horakpamda sakhibana hena phagani violence na kaidonungda kanaba puraklui haibisi khangna thabak tawgadabani state da president rule thamlakhibadigi ngarang security force na akan action lobo ngamkhibani haina khali asiguma makhal gi action adu popular government lairingai matamda lokhatpo okidi state asigi miyamda constitution na piba fundamental rights sing phanganabagi damak sentana lokalakpa thorang kudimo party isna taram okli hanasu Joy Kumar makhatana phongdokhi adu tendak nasumna miyamda thamjaramgi haujikoi dadi miyam paw matang asa lusinjarage masum miyam pura no update ngaiminasi